ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯏꯔꯥꯡ ꯑꯁꯤꯒꯤ ꯑꯋꯥ ꯆꯩꯊꯦꯡ ꯑꯁꯤꯅ ꯃꯇꯝ ꯀꯨꯏꯅ ꯍꯩꯖꯕ ꯁꯤꯟꯐꯝ ꯁꯨ ꯅꯣꯝꯕ ꯉꯝꯗꯅ ꯂꯥꯛꯂꯕ ꯑꯥꯔꯇꯤꯁꯁꯤꯡꯗꯅ ꯍꯦꯟꯅ ꯐꯪꯕꯒꯨꯝ ꯇꯧꯔꯤ꯫ ꯈꯨꯔꯨꯝꯖꯔꯤ ꯑꯥꯏ-ꯑꯦꯁ-ꯇꯤ-ꯚꯤꯒꯤ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯨ ꯅꯣꯝꯗꯨꯅ ꯍꯤꯡꯅꯕꯒꯤ ꯁꯤꯟꯊꯥ ꯄꯥꯡꯂꯤꯕ ꯁꯤꯟꯐꯝ ꯈꯨꯗꯤꯡꯃꯛꯀꯤ ꯃꯤꯌꯥꯝꯗ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯂꯩꯇꯥꯍꯟꯗꯕꯇ ꯅꯠꯇꯅ ꯁꯦꯜ ꯊꯨꯝꯒꯤ ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯃ ꯃꯥꯌꯣꯛꯅꯍꯜꯂꯦ꯫ ꯅꯣꯡꯃꯒꯤ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯍꯤꯡꯅꯕ ꯍꯣꯠꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯍꯧꯔꯒ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯝꯁꯤꯡꯗ ꯂꯩꯔꯤꯕ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯇꯝ ꯀꯨꯏꯅ ꯑꯋꯥꯕ ꯆꯩꯊꯦꯡ ꯑꯁꯤ ꯈꯥꯡꯂꯛꯄꯅ ꯍꯤꯡꯕꯗ ꯑꯋꯥꯕ ꯐꯥꯎꯗ꯭ꯔꯕꯒꯨꯝ ꯈꯟꯅꯔꯛꯄ ꯇꯥꯡꯀꯛ ꯑꯃꯗ ꯂꯥꯛꯂꯦ꯫ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯆꯩꯊꯦꯡ ꯑꯁꯤ ꯃꯇꯝ ꯀꯨꯏꯅ ꯍꯩꯖꯕ ꯁꯤꯟꯐꯝ ꯁꯨ ꯅꯣꯝꯕ ꯉꯝꯗꯅ ꯂꯥꯛꯂꯕ ꯑꯥꯔꯇꯤꯁꯁꯤꯡꯗꯅ ꯍꯦꯟꯅ ꯐꯪꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯂꯩꯉꯥꯛꯀꯤ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔ ꯂꯣꯏꯁꯪ ꯑꯃꯁꯨꯡ ꯃꯤꯌꯥꯝꯅꯁꯨ ꯑꯥꯔꯇꯤꯁꯁꯤꯡꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤ ꯃꯇꯝ ꯑꯗꯨ ꯂꯥꯛꯂꯦ꯫ ꯍꯤꯔꯝ ꯑꯁꯤꯗ ꯄꯥꯎꯗꯝ ꯑꯃ Manipuri cinema gi khonghouda aduga Manipuri gi isai nongmai gi lamsida asoba phida ama kallaga lakhiba Manipuri film singda music direction pibi rakhiba Manipur gi afauba kalakar kaya sheshakpa kaya uthorakiba shurpan biba isai mek ibiba lyricist music composer oza tomba thangjam matam koina irangsina maram oraga sufam nompham thingsin khiba haksangi anabana maram oraga ngasidi khudongsadaba phibam amada leiri Artist cyber sinfam sida lairubasing mapan paringai matamda mina masak khangbiba ikai khumnabiba adubu makoina awaba fibamda lairuba matamdadi kanasu hanna yengbinaba leite haukiba chahi mari manga sida covid-19 amadi manipurda thokliba irang sina maram oraga isai nongmai maruina performing arts da lairiba cinema tawjabasing lila aduga isai nongmai tawba jandra khongba singbasing asuki matik awaba fibam amada isai nongmai tawba yagidaba matam koina lepaga lakpasina haijaruba sinfam dudi punamak paisilaga leigibana punsida awaba khudong chadaba mayam ama thengnaba artist kaya amagi punsida hojik thui mi ama khaktagi natana ojana khudam ama oiraga artist amana hojik karamna hingli haibadu ojaga thengnaraga wari saraga mukhaminase loi wai wari haraga koi sirege na khanbidege suyawdedana akoi wari sidi real game de leiba mayam do oda akoi se ke wadri lane nanga seriba mayam do kangmona tangai mayam do yengade akoi de ke wade kaim tawdeba akoi isai tawjaba music tawjaba mi lan kap pasatli isai nongmai tawraga imungje purami kaim thongnabasu naite de khoi su kaim tawhoba haibasu natre aduna hojiti magi anabagi tha amagi hidak su chada ya thamnina khoi su awaba problem se mayam leiba dai imung nupi ahan du sum leigidre isu ama su hundoga mut leihore aduna sum imung dadi problem do mana nai sari sum leigre isai nongmai gi no su loina ma kano tawhramnina kaim ta su sintha am ta su hai hodrabanina thomba mana thokdrabanina khoi da su imung je aduki matik problem je leire haitare awaba da sum oire haitare Lepli baching jao hori ba upam sili ba ise barature sugar gini na massage ta sonda ba heta hingalak pa hidak yaudaba sungya yadre magidi sen thokpado yaudaba ni nei cha ani sungare mai macha lainaramni na moi ngamna bo hona bani na khoi songi hidak lang thak sidadi kitang budi mela aga su yam kana kano tawbudi ngamdre nungsibi nangda ainaraba matung sida Nongdamba nangi kumhai se karamba matamda buloigaba isai sitadaba khangdaba Manipurda nupi angang ahal thoidongna leiramoyana khanjai ojana khut thabikiba afauba isai sengkhra aina ningsingjabada reporter film dagi hayeng niko thanakiba matam manithoiba film dagi nungsiba nanga thengnaramdraba khanglamloi punsida nungsiba aduga akhunba mani film dagi nongdamba nangi kumhai se asina singba isai sing aina ningsingjaba khra panjabani matam sina purakpa onbasina isai nongmai toba yagidaba masigi saitheng amadi hakchangi anaba leirakpana maram oraga ojana hujik karamba punsi amadi hingi haibado muk khangminase loi khresanu mapo
sumna Arpom singse masi kumai harago tani masi da kanaba kaim leiti na habse simatang di aina khanbada khitang lanbra na khal lila amna piriba message me ama manung de yaru chiliba imungi crisis me ama uttar leiba ki si tor di si orak pe ai no uliba lila dobu koi moe harau khaki tawri na natte simadi kitang nuaite khoina nuaite haru kai dorun nungam banangi umaishi karamba matam Sainumai tawjaribasingsibu kumai harau khaktang oina ubiraga toina thinganba lamdam ama oibanena kalasibu tawjariba artpu pamjabasingsu oiriba phibamsina asugumba awaba sethengsingsi matam sangna phangba taragadi kari toba yage haibadasu khanaba matam oire aduga amuksu leiriba lengaki mari lenaba loisangnasu tonganba chief minister gi artist ki tengbang haibana chingba sing paikhatpadi thengnaje adubu amukka hena meeting changbagi tangai phadaba matam dudi oirabra na khanjai Artistingna Manipur bu saktak pada lauri bathodang miyam da khangdaba udaba samasigi asoiba mayam sum thokpada nokhan bada kapan bada nungai han bada lauri ba singtha ningai weraba makhoi gi thodang sing dubu ikai khumno boina lenga ki mari lenaba loisang nasu artisting gi damakta tung gi damak kari kari tobiba yai haibadu yamna meeting changba tangai padaba matam du oibaga loinana hauzik leiriba Manipur gi miyam nasu artisting gi damakta kari angamba mateng pangba yai haibadu meeting changba matam adu oire Am-Istv news ki damak moirangthem bizen ga loinana paudam jariba longjam gunasandra kaishamthong top lairak nungam banangi umaishi Manipur ge delimitation gi matangda Manipur miyam na nungnang bapok liba asiga mari leinana peace committee kanglaipak Manipur na leibak miyam amadi lengak ta makhoi gi oiba mot manga yauba poster campaign ngasedagi Manipur gi kachin kuya sinbathungna chathaba hore haire campaign asina ahan bada voter ID amasung Aadhaar card verify togadabane listing ani amagi census tayumfam oiraga delimitation toba yaba ngamloi NRC tawdringaida delimitation tawba yaroi lo na yadana mapaldagi changlakpa singbu voter oina delimitation chathaba Manipur gel homi singna yaba ngamloi masina lamdam asiki tangdu leita dabada apanba piriba singi maramni isagi iramdamda ekhoi refugee oiroi haide campaign asida leibak miyam amadi club mairapai bi singna mateng tawbinaba appeal tawrakle Panjau Palum Kakching the Ladiba Old Age Home the Rajya Sabha ge MP Maharaj Sanajauba Laisembana Ma ki MP Local Area Development Fund ge lupa laktara manga rom sangna nauna saba administrative block ama sangaduna miyam da sinakre Thauramadu da Kakching SC ge MLA M Ramesor Senior Citizens Forum Kakching ge President Nomaitem Nimaisu Sarukya ke Thauramadu ga mari lenana MP Laisemba Sanajaubana Senior Citizens Forum Kakching ge Executive Committee mayamna kanna hotna biraga Lesingani kulhumdoi kunmari ki MP Local Area Development Scheme dagi lupa lakh tara mga kaithoklaga saba old age home ki administrative block miyamda kutsinaba phangjaba si laibak yamna phabani Manipur miyam gi damak tongningbba thabakti yamna lei adubu laibak thibadi ten khraba matamasida COVID-19 gi laichet amadi thokaningdaba Manipur gi irang asina thabak kaya mapungfana tawba ngamdana leiri makhata na miyam gi damak thogal fanglabadi iramdam gi damak mahak na ngamjaba amadi tongningbba khara leiriba si Pungfan na tawbang amba oijagi hainaso fongdoke Thamoi sengno honaragadi potse masu tai habidu ngasi ubo phangje yam tiengraba aduga tielbasgi manungsida ikogi leiba tuiba la na singba mayam akogi kok saba leibam sabung khangdaba aduga marakuda sumaina administrative block se sangaba phangjaba aduga sidagi di masi mayam gi halam singi oidana masida karino sinaraga madugi kanaba phangminagi nungai badu engonda su sapsana khawje all as home si yam masi puning thawganingai di oide aidi puning thawganingai oide hajabadi all as home si akoi khunai sida ai mamang da su haijaram maduni koi halaman singbu koina mirai bagi natraga ikoi halaman singsibu koina makogi seba sibi tawninda biga domda sachi kadra haibu wakhalo masono khawje do madumakti loina magnati karagumba kogi yamna laibak thiraba isai su laigidraba aiga damakta nena karamta leitraba dudi sugumba hol
ꯍꯣꯝꯁꯦ ꯑꯩꯈꯣꯏ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯒ ꯆꯠꯅꯕꯤ ꯑꯃꯗꯧꯅ ꯋꯦꯁꯇꯔꯟ ꯀꯟꯇ꯭ꯔꯤꯗ ꯇꯧꯕꯗꯣ ꯈꯤꯇꯪ ꯑꯍꯜ ꯂꯃꯟ ꯆꯍꯤ ꯌꯥꯝꯃꯒꯗꯤ ꯃꯆꯥꯁꯤꯡꯅ ꯑꯍꯜ ꯂꯃꯟꯁꯤꯡꯁꯦ ꯃꯤꯔꯥꯏꯔꯛꯄ ꯍꯨꯟꯗꯣꯛꯄꯗꯨ ꯋꯦꯁꯇꯔꯟ ꯀꯟꯇ꯭ꯔꯤꯁꯤꯡꯗꯗꯤ ꯌꯥꯝ ꯇꯧꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗ ꯑꯗꯨꯒ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯅꯤꯄꯨꯔꯗꯗꯤ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯂꯩꯇꯦ ꯂꯩꯍꯟꯅꯤꯡꯗꯕꯗꯨꯅꯦ ꯑꯩꯅ ꯐꯥꯎꯖꯔꯤꯁꯦ ꯄꯥꯎꯒꯤ ꯃꯔꯛꯊꯅ ꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯃꯤꯟꯅꯁꯦ ꯍꯣꯡꯂꯛꯂꯤꯕ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯑꯔꯩꯕ ꯆꯥꯕ ꯌꯥꯕ ꯃꯈꯩ ꯆꯥꯁꯤꯟꯅꯔꯤ ꯑꯗꯨꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯌꯥ ꯑꯃ ꯆꯥꯗꯕ ꯌꯥꯔꯛꯇꯦ ꯆꯥꯁꯤꯜꯂꯤꯕꯁꯤꯡꯗꯨꯅ ꯑꯗꯣꯝꯒꯤ ꯂꯤꯚꯔꯗ ꯀꯌꯥꯝ ꯁꯣꯛꯍꯜꯂꯤ ꯈꯪꯕꯤꯕ꯭ꯔꯥ ꯂꯤꯚꯔꯅꯕꯨ ꯁꯣꯛꯂꯕ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯐꯥꯎꯗꯕ ꯄꯨꯛ ꯅꯨꯡꯉꯥꯏꯇꯕ ꯈꯣꯡ ꯍꯥꯝꯕ ꯅꯨꯡꯉꯥꯏꯔꯛꯇꯕ ꯑꯃꯗꯤ ꯀꯨꯆꯨ ꯀꯨꯃꯦꯟ ꯁꯦꯡꯍꯜꯂꯛꯇꯦ ꯈꯨꯗꯤꯡꯃꯛꯁꯤꯕꯨ ꯉꯥꯛꯊꯣꯛꯀꯦ ꯍꯥꯏꯔꯕꯗꯤ ꯖꯣꯂꯤꯞ 100% ꯅꯦꯆꯔꯦꯜ ꯁꯤꯔꯞ ꯑꯃꯗꯤ ꯀꯦꯞꯁꯨꯜ Jolip 100% natural syrup and capsule. ꯃꯇꯝꯒꯤ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯑꯃꯗꯤ ꯑꯏꯪ ꯑꯁꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯛ ꯊꯨꯡꯕ ꯑꯃꯗꯤ ꯈꯨꯕꯅꯆꯤꯡꯕ ꯇꯠꯇꯅ ꯊꯣꯛꯍꯜꯂꯤ ꯄꯨꯝꯅꯃꯛꯁꯤꯕꯨ ꯈꯨꯗꯛꯇ ꯐꯍꯟꯕ ꯉꯝꯂꯕ ꯀꯥꯄꯤꯗꯣꯟ ꯀꯞ ꯁꯤꯔꯞ 100% ꯍꯥꯔꯕꯦꯜ ꯄ꯭ꯔꯗꯛꯅꯤ ꯂꯣꯛ ꯈꯨꯕꯗ ꯅꯠꯇꯅ ꯅꯞ ꯃꯍꯤ ꯆꯦꯜꯂꯕ ꯑꯃꯗꯤ ꯈꯪꯅꯥꯎ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯂꯒ ꯂꯣꯛ ꯀꯪꯈꯨ ꯈꯨꯔꯕ ꯀꯥꯄꯤꯗꯣꯟ ꯀꯞ ꯁꯤꯔꯞ ꯊꯛꯄꯤꯌꯨ ꯀꯥꯄꯤꯗꯣꯟ ꯀꯞ ꯁꯤꯔꯞ ब्रेक तुंग तराम नोक्चरी मखा ताब पाउ पिजरी ngase yuk anganbada Porampat Police Station gi manung chanba Khetrigau makha lekai dalaiba Ilyas Khan sahi kuntaret apokpa lekhidraba Tamizuddin Kauba amagi thongalda sakangdaba singna IED amathamlamle bomb disposal squad team amalaktuna ayuk pung 3 minute kuntra rom taba matamda bomb adu asoi ngam yaudana lokthokre kanana kari maram gi damak bomb thamlamlibanu haiba khangbangamdri Porampat Police na FIR amalokhatuna thigatpa hokre Like-minded group LMZ Manipurna awana taraba imong kyada leptena mateng panglakpagi sarukama oina hiyanglam kendragi manung chanba lamjau mayai lekai dalaibi kaisam ibemcha chahi humfu mapuroiba nandogi imungda lupalising mariga loinana nongmada changdraba yadraba cheng yauna lupalising taruka chamanga rongi chana thangna polam sing mateng pangkrei kaisam ibemcha gi mapuroiba lekhidre aduga machasu wakhal mimana dan hingli ma kiloina besupik liba macha nupa ani hundoklam laga mayum pankre imung asi mabokna labukta peruk heklaga tharoi khullaga wana imung puri haiba pau pirakpadagi LMG Manipur gi member singna khudakta mateng pangkibani hairi Lambian ba hizam irabot ka loina khibata natana inat lining chawkhat naba hotnabada achauba thaudang lauramba uyumpok khunjaudagi ningthauzam tomba mitei hokhiba April 12 da lekhidabada ima iraima thaugaluf uyumpokna awaba phongdokre thaugaluba sigi pautak loisu oiramba ningthauzam tomba miteina lekhidabada leihoriba mahaki imong manungna nanghoriba awabada su saruk yabaga loinana lekhidrabagi thawaina mapugi lekolda ingna chikna leirunaba thongni jakre hairi Loisla ko damaro iba pao amuka hana pizari Irang asigi awa chaitheng asina matam kuina haijaba sinfam sunom bangamdana laklaba artist singdana hena fangbagum tauri Hauzik pauge na Am-Istv na sandok chaba Manipuri pao matang solution jare medeng tabiri bagum na mapu amuka hana